अथुब मतमदा असेंबली मिफम अमु हन्ना कौदुना इरांग असिगी वारसिल पुरकपा ngamloidaba oirabadi lengak paidbasing masana khangna fam thadu o haina khwairambat ima kaitel joint coordinating committee for peace na taksilakli Bire ne luching balenga asi miyam gi apamba khangna thabak tawba ngamdraba democracy gi wahanthok leitraba lenga oire haina veteran politician Ojoy ex MLA RK Anand amadi former minister L Jayant Kumar na hairi Bisnupur district in Naran Sena, Fubala, Amadi Thamna Popi Gimaning Lobukta Kuki militant Singa State Force, Amadi local volunteers, Singa Gimarakta, Marangdagi Hoduna, Hozik Suk Kut Toknari, local volunteer Ahum Amadi IRB personal Ani Soke. Thadaw Furup na Manipur da NRC Chanabada Akiba Leite, Furup Asana NRC Gimayok the Leite, Thadaw na Kundaba Mapam Sing the Lady ba property Sing the Landari Basi security forces Samadi Mete CSO Sing na Laksan Gadabani Heidi. Amasong China government na Fongba 2023 edition of the standard map of China da Arunachal Pradesh Samadi Aksai Chin region asi Makoigi territory Manung da Chalhinkre.